Ngasisu amuk Manipur True Horror Story channel anouba asengba thokhiba wari amasu miyamgi mafamda puduna laksari. Wari asi Hyderabad thokhiba wari amakhakni. Wari asi akhoigi bila haina chukhangnaba natragana yamna chauraba apartment amada thokhiba wari amani. Wari asi liba haujaraknaki. Wari asi akhoigi ahanbada akhoigi Rajesh amasung Mitu hariba matei manao asi luhongba kuidriba matei manao amakhakni. Makhoi ani asi yamna nungsinai aduga Mituna mahaki mayum mahakna dream house haiba tare yamna chauba yum yamna phazaraba yum amakhak lauba pamlomki mahakna. Adubu Rajesu company amada thaba amakhakti tawi adubu mahak yamna sel yamna paiba mi amakhakti oiramde. Maram aduna Rajeshna nitugi nomadi mahaki dream mahaki manglan adu thunghandaba yade haiduna khalladuna mahakna nitugi apartment villa asi mahakna khabarda dagidi mahaki mamanabasingda hangduna mahakna yum laiba yaba yum koyang hanglami. Hanglamba matam aduda mahaknasu maman yamni tangdaba mahakna ngomgadaba mahakna effort tawba ngomgadaba maman oina hanglami. Aduda mahakna nongmadi tan chanana mahakna khara hongba mahakna puthokpa ngamba mahakna leiba ngamba villa ama sahardagi kitang lapthokna leiba mafam amada phangamki. Adudagi mahakna telephone tawduna mahakna hujiki yum asi villa asi launaba call tawrami. Call tawba matamda mahakna hujiki yum adui mapuna harau-harauna yam laina hainariba maman aduda yam laina yolakki kemta ngangnaba tawduna. Adudagi mahakna mayumda halaklaga mahaki nupida hai yum ama sumaina tawduna leire. Aduna mahak yum adu yengba chatlurasi aduga yum aduda akhoi hongjalasi haiduna. Aduga hojik mahakna leiriba yum adudi akhoigi yamna phajadraba mallaba kasu yamna pikpa yum amakhak oirami. Adudagi mahakna nongma nini leiraga hojiki villadu tamna makhoini lakhi pochai mayam puduna hojiki apartment aduda moi hongjanbagi lakhi. Aduda hojiki nupi aduna yum adu uba matamda mahak yamnasu harauki yamnasu phajarami. Yum adu mahakna matam kuina khanjaraknaba matam kuina ningjaraknaba manglan adu thungbagum khanki. Yum adu ubaduda hek ubaga mahakna mahaki nupa Rajeshda mahakna konselli chechetna aduga mahak aigi manglan thungle haina mahakna haiki. Adudagi Rajesh amasung Nitu makhoi ani yum aduda changduna atei amot akai noina loisinduna makhoigi pochaising mayam adu honjanduna leirami. Aduga makhoi ani asi hapta amadi ingchikna shanti oina nungaina leiminarami. Aduga hapta ama leiraba matungda Rajesh company dagi call laki mahak conference amagi mapalomda chattaba yadaba ama laki. Conference adu numit ninigi 2 days ki oiki. Aduda mahakna nituda phajana hairami nang yumsida phajana leiramu chathokkanu ai 2 days leiraga lakani haiduna Rajeshna nituda sinaramlaga mahak mayumdu thadoktuna Rajesh chatki. Aduga chatkiba numitugi numidang maktada nupi aduna mahak Rajesh leitabadina
tumba yadabadagi mahaki terrace mahaki top floor khwaidagi mathakta mahak lairik ama paduna maisu thali mai nganbanina laik tu paraga mahak lairami comic kumba wari ama paraga mahaki thori hainaba khoigi phambam haiba tare adumba amada phamlaga mahak tumba yadaduna nungdang hingnaduda mahak tapna haiduna ma lairik paduna lairami tanja aduda mahakna karakliba mahaki top floor gi terrace haiba tare aduda thong ama paliba adolomna thong do hangaga lei aduda kachillomdagi angang nupa macha ama yam kanna no'aga chenkibagum chenjankibagum thong manung chenjankibagum mahakna haipet hairap uhawi uhawa aduda mahakna khangi mahak chumdagi mai wakhalna oiba male haina ma kaisu khaluba taude makha tana mahaki comic adu paba sathaki adudagi amuk ngahak leiraga mahakna comic adu paringaida matunglomdagi khangin ilakpagum tawi mahak aduda kari oibjatno haiduna mahak tu khyau chomudi poi adubu kanasu leiramde maninglomda adudagi mahak kaisu khanlamde tawriba adu karino haibadi mahak khanki aduga mahakna hogotlaga mahakna ngak mahaki phambam thoi haibam phambam adudagi mahak hogotlaga ngak lepingaida thori haibam aduda akhoi mathanda thori haibam adu mathanda tapna haiba horki nomba horki adudagi ti mahak pakhatladuna makhada yum makhada mahak kanna chentaraga mahaki nupa rajesta call tauba aduda call kitang chatlamaga mahaki nawak phangkide network mangki mahakna phamlaga phone tawga network mangbagi kan leiringai tanja aduda mahakna changatliba thong adu tapna mathanda hangtorokpa aduda ngasaigi mahak mangonda tamdaramiba kihalamiba angang adu mahana thong hangtorokpada adugi angang adu oiramki angang aduna mangonda thong adu hangtoga septaraga yenglaki munna yenglakpa aduda mahak ahanbada mahak pakhatlami aduga khyau chomlaga mahak yamna pakhatpagi mawong tawrami adubu angang adu ubada mahak angang aduna nongphet tarokpa aduda mahaksu nongphet tawraduna mahakki wakhal amada nupi adusu nitu adusu mahak wakhal amada sapyungduna laikre angangduna tawriba makai tawkre angangduna nokpa bangkai masu noi aduga angangdugi pibam adudi angangdu magi maithong diengba matamda yamna kiningai oiba maithongni mahak mamitsu yaude angang adu masagi mahaki masa punamok pumli su tawi aduga angang aduna nokna laiba aduda mahak su noi aduga angang aduna thong adu tapna lonsillaga mapana thokhibada matungda husiki nitusu angangdugi matungda inaraga tapna satki chatlaga makoi ani tapna terrace mathakta kakhallaga husiki khwaidagi maton thangmada laiba koigi thori haifam aduda mukoi animak phammaga thori haibi sanaraba matungda kangkangudana numit ninidi sujalakpa aduda koigi husiki rajesh adu mahaki conference loiraduna mahak mayumda halakpa aduda rajeshna yumda changaklaga nitu adu hangba ma kauba khotpa tawba kanda nitu sukulakte kanamta kumakte adugi matakta mahakna matakta karaga chatlaga yengu matamdadi nitu adu koiti tiru matamdadi matakta terrace matakta mahak
ꯊꯧꯔꯤ ꯍꯥꯏꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯥꯔꯒ ꯃꯈꯨꯗꯥꯡꯗ ꯏ ꯂꯣꯏꯅ ꯊꯣꯛꯂꯒ ꯃꯈꯨꯗꯥꯡꯗ ꯕ꯭ꯂꯦꯗꯅ ꯀꯛꯄꯒꯤ ꯃꯃꯤ ꯇꯥꯔꯒ ꯃꯍꯥꯛ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯀꯞꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯊꯪꯅꯕꯒꯤ ꯌꯨꯝ ꯍꯥꯏꯕ ꯇꯥꯔꯦ, ꯌꯨꯝꯕꯨꯗꯤ ꯌꯥꯝ ꯂꯟꯅ ꯇꯥꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯁꯨꯃꯥꯏ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯔꯝꯂꯦ ꯈꯣꯠꯂꯝꯂꯦ ꯍꯥꯏꯕ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯪꯅꯕ ꯂꯩꯕ ꯃꯤ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ, ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯑꯁꯤ ꯃꯌꯥꯝꯅ ꯀꯅꯥꯅꯁꯨ ꯂꯩꯕꯤꯗ꯭ꯔꯕ ꯌꯨꯝ ꯑꯃꯅꯤ, ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤꯕꯅꯣ ꯍꯥꯏꯅ ꯃꯣꯏꯁꯨ ꯉꯛꯄ ꯐꯥꯎꯈꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ, ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯑꯁꯤ ꯑꯉꯥꯡ ꯑꯃꯒꯤ ꯃꯊ꯭ꯋꯥꯏꯅ ꯍꯥꯏꯗꯤ ꯄꯥꯜꯂꯒ ꯂꯩꯕ ꯌꯨꯝ ꯑꯃꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ, ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯉꯥꯡꯗꯨꯅꯦ ꯑꯃꯗꯤ ꯃꯄꯥꯅꯦ ꯃꯃꯥꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯐꯠꯂꯝꯗꯦ, ꯌꯥꯝꯅ ꯐꯠꯇꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯄꯥꯝꯕꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯥ ꯑꯗꯨ ꯗꯣꯂꯥꯟ ꯃꯊꯛꯇꯒꯤ ꯏꯟꯊꯔꯒ ꯍꯥꯠꯈꯤ ꯍꯥꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯠꯈꯤꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯑꯣꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤꯁꯨ ꯍꯥꯏ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛꯀꯤ ꯅꯤꯇꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯀꯃꯥꯏꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅꯁꯨ ꯊꯦꯡꯅꯈꯤ, ꯅꯤꯇꯨꯅ ꯁꯤꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯐꯣꯇꯣ ꯑꯃꯁꯨꯡ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯖꯦꯠ ꯑꯃꯗ ꯄꯨꯂꯞꯅ ꯋꯥꯔꯤ ꯑꯗꯨ ꯏꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯅꯤꯇꯨꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯑꯗꯨ ꯊꯦꯡꯅꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯔꯤꯁꯨ ꯃꯍꯥꯛꯅ ꯁꯣꯛꯂꯒ ꯇꯥꯔꯤꯕ ꯏ ꯑꯗꯨꯅ ꯆꯦꯖꯦꯠ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯏꯔꯝꯈꯤ꯫ ꯑꯉꯥꯡ ꯑꯗꯨ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯂꯞꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯄꯨꯂꯞꯅ ꯃꯍꯥꯛ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨ ꯆꯦꯖꯦꯠ ꯑꯗꯨꯗ ꯏꯔꯝꯃꯤ꯫ ꯆꯦꯖꯦꯠ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯋꯥꯔꯤ ꯑꯗꯨ ꯔꯥꯖꯦꯁꯅ ꯋꯥꯔꯤ ꯑꯗꯨ ꯈꯪꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯚꯤꯂꯥ ꯑꯗꯨꯒꯤ ꯖꯒꯥꯗ ꯂꯩꯔꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯈꯪꯅꯔꯝꯃꯤ, ꯃꯈꯣꯏ ꯈꯛꯇꯪ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯅꯤꯇꯨ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯄꯣꯛꯆꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯀꯩꯁꯨ ꯅꯠꯇꯅ ꯃꯍꯥꯛ ꯁꯤꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯂꯤꯕꯁꯨ ꯍꯩꯖꯗꯦ, ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯤ꯫ ꯊꯦꯡꯛ ꯌꯨ꯫